Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lawbirasi Tingkhanggi Leirang 59 suba tangka Laizana laurakpaduda rastu phone du paikhatre kadusu amamba oibana tumina washroom da changsilaga lei Laizadi kibada loire masadusu thak thak nikle mamittu kirup akoibada yenglaga amambaduda switch box tugi manak changsilaga maidu loina thali Talaktuda ahenbadu thongjin mayaduda lepaga itima Laijasu khangpre khangi ahenbagi khonjel du tabada akibadu khitang fai mamaidu sat laithoraklaga masadi thak thakana ha henba khumna chenthora e laijadu rasu ahenbagi khonjel du tabada mamittu khanglaw law thu e mihundusu dangdang chonglabani machindu mensilaga thong marumdu da napsilaga lepi Laizana pakhana chenthorappaduda ahenba sungakna itima kaidoroge ipa pakhali do kaigino Laijadu sora sangwa mohon tharaga nokmi kaisum tawdida nang kari hainingbano ahenbadu mamitu kaduda hafit yenglaga chingnaba amaga loinana itai mana lawbagi makholama Laijadu ithak thakana hawdungda khangurini ahenbadu kashu khaludre oh ai kainumta hangge tawbani itai mohoi halakpa kyam kuirage kuire nang henjang purakpani Laizana henjang pura ei haibaduda ahenbadu ningamdana lukhamdai fet hotladuna as aidi imanabagi birthday chatkadabani henjang du saningi kamain tawne ide chakitang kambige aduga charaga chatkro nang horen halakpadadi kaisu chaninglaroi hoi adumain tawbana fadoi malitima indom chalan sindo haido halakiba kyam kuire itai mohoiga halakpa punbra pulle indom chadu bazar da oina kumhobani oh moidusu yore moigi yumdusu solo loba ansudo call pairaktabada kaidoba yawarjanona aini indom chadu oina call tawbada pairaktabada itemagi phone da mutta tawraga pairakpri yengena tawbani ahenbagi wadu tabada laijidu pakhatna nangan suga ngasigi wari sanakibra henba ahenbadi kashum khanana khumlai as wari haidi tema sumai tawbani Ansudo, aina ngasai doctor chaluba halaga aina Angel ga sakhangna hangena achapo chaba pubani aina chapot order tawringai da Angel da emergency ni hairamlaga chenthokra haiba aduda aina call tawbus pairakli yumda chalubasu solo hobodu da sumpa khatpa ahen bagi wadu taraga laijadi ansugi thamogi wa khangbanina pakhatba fawi aki bagi wa khaldu kaukthokre adudi agi phone dagi tawrog yengi ko Asi hairaga laijadu masadu fingfingna phamung thariba roomduda chensilai laija chensilakpa makholdu tabada rastu ahenba changlakradrana amukka hena kikhre dressing table mamangda phone du taraga leirambaduda laija su mamitu khanglaw lakthoklaga ngasai kikhibadu ningsinglai phone dina makhada leiramba mikuptuda akibadu mangki phone du tapai khalaga machinda tablap soli oh aina ngasai dagi mihunga paithokpa makhayam kirisidi Asi makada tabagini dana aibu table mathaksida thanamba natro asida kamai taramniba wahai si haina haina laijadu phone akaibadida tapna nalaga as phone mamai ga se loina kai khreni side itima phone kai hairo laijasu khangpre khangi masadi thak thakna hoi kai raga lerami aina sida table mathakta thanambra kainum tawrambani kamai tarino khangdi makhada taraga lerami ahenbasu phattaba kashum khandana phagi tathorei as iteima yam henjena khalunu hawdongna tawri oramni iteima gi kastabu kanana changdoino kem kiru ne iteima laijadu ahenbagi wadu taraga ka hena khanjiludre phone mamai akaibeduda yenglaga pakhatna henba phone siara roidra ahenbadu laijagi phone screen duda khudom bithilaga yani diteima asi mamai se ama sindolaga anbon khradongni oh aidi pakhaluri adudi ai ansuda call tawrage ko hoi amta to adu yangangdo katu karanga toromladi ngasine manungai duni yengoina machinda murum soli ahenbadu laijasu ansugi number duda call tawi ring ahumlak marirak chatpaga paikhalai hello inama ahenbadu pisumdo khangsuk sukchilaga khonjal da tablapna sia pairei ni he aina tawbudana paidaba Ansusu kapagi khonjal du isi siraga mukka hairei Hello tabri nama
Ansugi khonjelduda Ansudu kapi haibasi laizadi khangle ahenbada haifet yenglaga tablapna hairei. Tayi nangbo hozi kadai delege. Ansudi asengba sum kumlai. Yumda lei nama kaidoroge. Ansuna makhol siri siri tawbaduda ahenbadu laizadagi phone du tap lauraga isau tawshilai. He Saktibi nang kadai chale nakhon gi siri duna kaidore nawa sirabo ngasai dei call tawbus paide nawa unarubra nangbo. Ahenbagi khonjel du dan susu khangpre khangi khonjel du semlaga kumlai. Khonda sidia khangpre khangine dadaro. Khang balari ai phone pai dribagi maram kaigino ngasai ke kadai da chaluge ba kari emergency no ba nang lona chenkrido ngasai do ido imanabi hoidu sangure phone du su bag manung da yauki bagine dada ani duna sanari ba wari do laijasu nokmi tari ahen basu khanglaw law khala e Saktibi nang namai do thugage emergency ne harga lona chelamba aduga namanabi hoida koi ba chatba leiramu nang khangni duna nang laktoyadi thonglon chilurage ahen badon sugi khonjel du da kitang amuk taptharaga kaidore khonjel du isi se kapurabo Ansudu tarakliba mapidu sasa taithoklaga naton du lok thongba manaba susu chingkhalaga lok thongbagini kappagina ti ahen basu phagi oi kari oi sat haire e nabuk phataba nangsiro laizadu ahen bada khanging khala e ansusu pan pandana sat khumla e sikrage noyani gi phagi sidi kiba meoksile ahen badu haike haidok luraga amaksu nungai tramale phagi tobne ngaubi ai noy dum da lak tobale hidak leibirake lok thungiro ahen badi machan gumna khanbagi hairakli bani adubu ansudi ahen bagi wadu taraga somda tumina kapangam laktre sodu fungalai hihik tawrakpadagi soiba tare khalledana ahen bagi paukhum piramdana phone du sat kakthatlaga monna kanduda thamlaga hiklaga kappi asomda hen besu phone du de yenglaga kokhramaline masi ngongse wahai se haraga hen badu laijadon silaga itaima ai losilagi chak to kambiro lo ansugi dak thin biramgi lok thungira kainom tori madu ngangdo hoi adu hen ba ima ngasai doctor na kari hairake kaisum thoi do botawdi hidak pirakpani kokido ESC bugum balai ri yengse haina extra lor yengse na extra loram bani ahen badu khonjel du tablapna iteima ekoi mase gyan khar ta dabani iteima na yana baloina biu ko laizu do hen bada khanging khala e ahen basu makha tara e aini imung sida nongan badagi numit pop ta ba pawle trabasu imung sida imana kari tawri kari wakal khali ai loina khangi iteima aigi mase phai hebadi ai sukai hero iteima na haina singla loina biu imana ran ba tawrabasu iteima na semdok biu henba adumai hainu imana taraga nungairu ikoina soirakpada imana semdok bigadabani makara kumlaslaw chakambirage asi hairaga laijadu ahen badagi phone du lauraga pukte epsili firolga hongdoktre ahen bagi mang tharaga hatu chatke ahen basu laijagi tung inaki moi hekum kibaga rasu sora sangba mohon tharaga washroom dagi tapna thorai makhutuna laibaki chirai du nalaga as chirai si pungtoi toiramnida haujikidubu hen mana ibu pharamnaba aina khaliba wakhase mai paktringida imung sigaiga mari tatnaramnida aibu karom thoktana kasda karakibanu isha khangawdine gyan tarakpada laizagi phone da parga leramine kasda changlakpagi kanaba haragadi laizagi number khangawbase yam kanare aduga karino mai hen ba hariba ngangsi masi yaroidori migi mamangda mama bu hulaga ngangba minu shitloidaba thabuk toba machinda tablap soladuna rastu kadudagi thorai thongchin meyadura lepaga makoktu cheptharaga mi haifet yengi mirak narak yenglaga khuning kangladuna makhada kumtharai tanjadusu ahen bana luzaringai laizana chak thonglingai oibana rasna mathaktagi kumthakibadu kanamtana khangawdri laijasu hen bagi chak thuka khana thongi punsibana hena luna khanjabaduda laijasu ahen babu yamna luna khanjai ahen basu chak charaga thokre laijasu mayamgi chak thongi ngehak leraga rita su halai ashumna numidangi chak ising chanare thabak ingkhang pumnamak loiramlaga laijadu magi kada ka khalai ngasai khai thabak tawbada ningsing ludrabasu hojikti khangning ningsing lai
Thongjindu kansingadaba kiri chap lepi ngahak tumina lepaga lei wakhalda sukhali. Yumsida aini hek lakpadagi haudong ama phawba udri. Ahenbadadi haudong nina haijinkre. Aigi mitta uriba sakfamduna karino. Wakhal se khalaga laijadu thongjinduna makoktunga tharaga chap tingna leptuna lei talaktuda laijagi pukte yepliba phone du khinglai laijasu khangpre khangi masadu ifingfingna paikhatli. Dada asomda punsibasu hatu hatu harai. Laiza nang nungaina tumthoko ngasidi imanabagai punsina hainari ai yaudaba nungairoi ngahak chalukigi. Laijadu pisumdu khangsuk chukchilaga nupisu yaudire dada narol chumu. Khare yauromni mai mai nupinida. Laijadu machindu pomthoklaga makutuna thongduda nanbi sanaraga chalhaningdabagi kadar tawrai. Migi nupiga lakminabadu dada mathanta kamain chatluge hainu adu nungairoi dada matam sthengi. Punsibasu laijagi ningaidura taptharai. Thengi chattaba nungairoina tawbani aido yam thuna laktoini kuiroiba thajadraga phone se adam payuko kakkanuko dada gari thoge. Laijasu nokmi. Hoi, paige. Asi haina haina laijadu punsibaga wari sanabaduda laijadu akibadu kokpagum tawi kada tapna kina changlai aduga ka anidugi kaching koya koyengingi kaduda laiba pot singdu machi amata lenglamdabaduda laijasu wakhalda sukhali. Hera, kaigino aina syong kirurisibo ai wakal sonthaba yaba nate haudong oigera mi oigera lai oigera tongning batarakshan ai thongna fana thengnagani. Wakhal si khaladuna laijadu thongna amaga luinana phamungda tapna kakhalaga tumthai nakongduda su phone du thami asomda punsibana miga wari sanaba tana mamitu ithakre. Mathangi numitni Ritaga luinana oja Ningthoubi hoida chattuna boribagi thoramdusu phajana pangthokre. Imungi mioi khudingmakna laijagi support ta loina leibanina rasisu ka hena henjinbadi ngamde. Imungi mi amatta leitringai amuk horaklasu laijana dum ngami laijana ngamkibasi ore rasina makhoi marin proprok chakpasi. Ashumna matam khara hokre laijasu nungthil khuding anauba driver duga security ani ga loinana oja Ningthoubi gi mayumda chattuna isai tami. Punsibasu thabak mayamdugi koi chen bada yumda thorakpa ngamde adubu anidu lapna lainarabasu thamoi anidudi asuki matik mari chetpa hengalakli. Laijasu punsibagi nushibada ngaurabi angaubi haibadu oirabani punsibana phone tawraktaba hingdumadi tumdana ahingduma phamung mayaiduda sukchillaga famduna nonganba ngaibasu kayarak yaurabani. Laijana yumda laikibasida punsibagi staff singdusu maram khangdabanina kaidoraba zatno amana amada hangnei punsibana haidoraktabana kanamta khangde aduga staff singdusu wa oina punsibada hangbadi ngamde. Numidang amani malaidu moldagi halaklaga lainaga pau faunaraga hotel da changlai. Hotel da reception da famba staff nupi ani dusu ngasidi nganta chatkibagi lainana malaibu kaubani. Ani du reception laidugi hek thangnana laiba room du da changlaga phamina duna wari sanari. Malaidu wakhal nungaitana harai. Yumda thosirafo khale da laina. Yam hena su khanjilu mele. Khangdi laina wafamse sarna khangnabadi aise Thoibi khangdaba mini haigadra. Karigino aigi thamoisina aigi oiba phanglaroi khangna asuk yamna nushirisibo. Laina su nungaite melaigi makhutu pairaga se oiridaba wakhalda sum khalaga leranu mele kanadaba wakhalni nakoktuda churaga leranu. Melaidu peri tawrai. Laina kanararoi haibasu khangi adubu sarga hek thengnakiba mikuptudagi sarse aigi oiba phangaroi khana mikuptudagi nungsijarakpani wakhalsina khanbaga tawbaga phangsu phangdri. Yariba melai madam do thabak amagi chatkibani haidaine kari thabak yoizano khangdida dudi adu melai sir ningthemna hairiba nangna sarbu khali haibagi git amata uduna haibani ko sargi mihundo nangsu khanglaba natra. Melaidu tarakliba mapidu fatfatai thoklaga aisu khangi aina sarga loina duna sum leirabadi aigi thamoise warakpa ngamgadaba mandi aduna laina imagi aroiba operation si tawba hek loibaga ayumda hankragi. Laina du melaida mamitu faini yenglaga yam taning de ko melai nang phongdoki bisnati sardi kem khangbanati gyan tana sida fazana layu yumda thoklaga wanabani. Laina aigi thamoise ningai yamna tawi ai
Sir bu yamna nungsiye. Leina, ai sir bu thadok chatlage. Adu natradi ai. Melai. Khonjal da tabada ani de sukhang pre khangi yam ki na mamai du tapna leithorei thongjin meya du da punsibadu sorop leplaga lerami. Melai du mamai non thaki leina su punsibagi mityeng du da kire masadu ithak thakatna. Sir. Punsiba su ani du gi manakta prap changsilaga. Melai, nang na haribdo karino ha. Karino ba? Huinaw macha chawna ba yoklaga mapu do ansin ran chikpa atuk tukchaba wakal. Ai nakoi ani gi wari da hobadagi loiba phapu ta hawi. Punsibagi wadu tabada Melai ikai nungsiyanare upai leita mamittagi mapi tup tarai leina di kibada masadu thak ni punsiba su yam sauna makha tarai. Nang boina ichan namagumna loinerbagi mahiro nang nangasi engonda khalami ba wakhalse ma ai lapna na leibasida noina kashu leitana khalabro adumna di khanganu taw aina mabu nungsibagi changdo haige aigi punsi sida aigi laijanatana aingonda adugumba nungsibagi khoidabagi miting amata aingonda yengba yaroi aina yaba pide aigi laijana su pide aigi nungsibadi laija khaktagini ma khakida oigadabani noina mitaba yaroi aise magi khakni pitafamni magi thamoiduna aibu nuksibatu khakni aina pamba noina mitarakano aduga ainasu khwaidagi nungsiba khoidaba pamjaba pamujaba kalakjaba nuksijabase aigi laija khaktani kanamta aigi mitsida ude aigi mitbangsida leptuna leiribase magi saktamtani thamoisida latuna cheksina thamlibasusu aigi laijani aina noibu hekpokmina bai chanmakni khana nuksina loinaraga adugumba wakhal khalamba puk sengdaba mi aigi nakta leibiyaroi Melai nang haujimak hotel se thadoklaga yam thuna chatkhajalo nangi na sakto aigi mitbangsida amuk khana utkanu Khanglaw laure I punsibadu Melai ga leinaga du feng chongkhatli tasengna punsibadi piklingai dagi nupi habasi kaya thoina pulakte nungsi nungol gi maramdasu ka hena khangbanate laijana taba nupi amatada nungsi ba phawkiba leitri aduga nupi amatana mabu nungsi phongdorokpasu laikidri magi thamoiduda nungsi ba pamba pokibasi laijani pukningya pamba thawai hakchang yauna nungsi kibani ahan basu roibasu magi mittuda laija khakta oiribani Melai da mana khalliriduga Melai na adugumba wakal khalambaduda punsibadu tension wangkibani ngahaktang duda asawbagi meyaina haini haroi khangkidabani Melai si kaibada loire machi lengwa ngamdre tumina leptuna lei punsibada hangatna khumba sungamde mamai du luktharaga tablapna hairei Sir ai makhata gano nang mapam sida leibiyar yam thuna chakro salo Leina su tingak Melai di yengi Melai sulale haibu phongambagi pangal leikidri mamai du sat leithoklaga mapi du teithokna room du dagi chenthokre punsibadu sauna hairei mi ustaba hai Leina asiguma mi lochindu na thamgano aingona pawsa sapiro asuk singna hingliba punsi se makoina lana chatlankidori aigi punsida amakpa machu sangbyaroi khanglabra Leina su mamai du non tharaga hoi sir punsibado amuk staptharai noi sungta khaluni Melai se maraibak thire haiduna ichan gumna kaisu khandana loinaraga lakhibani aduga mana ibu mabunga magumna khanba ngamdrise karigino tabada isada hainada fawi mabu tukachbasu fawi nungpan chapagi thabaksidi idea de noi sir ningthemga tanarga Melai gi handak thagi salary do magi renta athubada thilucho molda amuk khana lakano hayo hoi sir yare nang swalo ai kok yamna sai Security do get close to haramu kakaga gele horoge Asi haram naga punsibadu room dagi yam thuna thokre